Manipur hari balik bagasi mapung oina sagalakpa matamda achauba thaugai ama lauribase maitai nane maitai na thajai ngasi su punna hingminaba punna chawkhatminaba punna thengnaminaba punna mayuknaba haibase da koi punna thajaduna lakhibane maitai na kaiguma puksal piklam bataragati Manipur da maitai pangal amatana chief minister oilam loi minority taba pikhaba furup amatana masip Rajasthan da Gujarat da Mizoram da chingba makhoi chief minister do minority dagi oiba yagadra Manipur dagi oiki Manipur chief minister disang kai singda oiki ba yauki masina ta kode maitai furup se apun bai punna hingminaba punna chawkhatminaba haibase aduma aikoi thajaraga aduma lakli haibasine aikoi na ningsing gadabade 1947 da aikoi gi oiba British ki makutagi 14 August ning kha tamaba matungda aikoi gi oiba lengal lol ama semjarasi haidana semna nabagidama Manipur state constitution haiba ama Manipur ki chana pathap ama aikoi semjaki madu sema matam dudaida maitai khatana semkiba nate maitai pangal gi dagi Maula Bikaji Wasula yauri maitai bamon dagi Dwijamani Sarma yauri TC Tiangkham Paite Masa yauri Khangkhonpau Kipjen Thadau Kuki Masa yauri Daiho Mau Masa yauri Teba Kilong Ko Masa yauri Mayam Nangkal Susa haraga khangnaba Ar Suisa Tangkhul Naga yauri Samaina tawdana apun Manipur furup kangup sing punna hingminaba Manipur amagi mayol chongnanabagi damakta 1947 da aikoi ga constitution amaka semjakhibane aduguma constitution semlaba matungda aikoi gi oiba lengal lol ama leinanabagi dama aikoi election pangthoga 1948 aikoi election tawkhibane aduguma Manipur gi puari da lehuraga daba India da tindrigai mamangda Manipur gi lengal lol ama leijakhiba 1948 ki October ki tang tara ga Nepal da leikiba miyam gi mihutsi ga semkiba lengal to madudugi speaker assembly adugi speaker se TC Tiangkham Paite Masane hai ba lengal aduna Manipur gi pak sauba mafam sana assembly ki floor da thamaga lauthokibado maduda furup kangup sum suna yaminakibado madu singdo hojik sai humdra ga taruk ki matung dagidi Manipur gi lamna sini Naga gi lamna sini Kuki gi lamna sini aikoi mate bakai wa khalama khalal lai base kari dagi no hai base masi mapung oina maitai sina thidok matau tai hai base yamna luba figam ni nasi so aikoi na thajari aikoi punna hingminagane aikoi punna thengnaminagane ado ngasi thengari ba lalasi maitai amadi kuki gi marata nate ngasi thengari ba lalasi mapa nagi sansalakpa yungdang basinga tasalakpa makoi political design amakaki Saitengni haibase masi aikoi khangakanda tumgi mirolgi damakta thengnaba matamda maitai singa soba thawai logadabane asoba thawai loba ngamnanabagi damakta matugi yanglen sarudo maitai fulumna hoigadabane maitai aikoi leiringaida Manipur gi maitai bangal amata kanantara sopa yaroi maitai aikoi leiringaida thadau kanantara sopa yaroi maitai aikoi leiringaida tangkhul kanantara sopa yaroi haibagi madugi thongnagi lingjel sakapanga mafuluk se maitai hoigadabane madu ngamhongdaba matamda Manipur su kaigini maitai furup su loini maitai bangal su loini tangkhul su loini kapui su loini loini aikoi pungmut maminade masi aikoi khangminaba mathau tai asuk yamna ideas of Manipur punna hingminaba se thagalakiba Manipur na 1949 da India gi pibad na tin khaba matung dagide cheng su mapang dagi puthuam bai khoina sai humdra da taluk ning kha tame haidana leizari ba India gi pibad na tin khibada gi aikoi sa da maudra mikpal tanga hingle masi aina pangai da haibanate Manipur gi budget se lupa crore lising kuntra manga oiba matamda center dagi revenue kari se lupa crore lising kuntra ma thoine kayam yam aikoi mipal tange masi ne asuk yam na aikoina nungai yai kuba Manipur ama India gi piban nda tillaga khudol tambirakani haina khalluba sanjembi gi mamana saisagi mama dagi thaibong thadarakani haidana mit sejet usalaga thaibong thadarakpa ngai dingaida thaibong gi mohota lin noina thadarakpado adumaina tawdana aikoi su saukhatpa Manipur ama khudol tambirakani haidana asa thamurakanda thaibong gi mohota ngasidi mihan mipuna thanba isagi yumda lanjenaba kunai amoina khudol tambire masi kani dagino hojik su longmapu yongna tali yumdang basingna kainai ri yong tanyen dai koi masen khanari hojik su yong tanyen tawba leptri adubu aikoi dasu isana thajariba hanuba hanubina isana thajariba panado thajadabida yong singna haiba wa mayam ka thajarudana yongna arengba pan thadalamaga aikoi leng chatpado admai tawdana mitop sina wa haiba wa se aikoi lisang sina thajarudai khoi mitop ki yakada mitop ki makhong kondro lisang sina aikoi hingle aikoi isana isagi masak khangudre aduna losalakpa matamdadi
yong singa haiba wado thazaru badagi ai khoi lengli madu ki saitheng dai khoi nangli masi ki saitheng singa sigi kokna nabagi lambi di hanuba hanubina hentak saraga kokpugumna ai khoi gi manglu raba ai khoi gi root culture ai khoi gi suba no mak kan bagi sanabi ai khoi gi phurup khulai kan bagi sanabi ai khoi amana amagi mateng pangna bagi sanabi amana amabu singtha na ba social discipline lai ba du magi sanabi ai khoi na mirai ri hai ba du ma henta ka pangkhak oi ba ai khoi na salu rabali satse isagi iramdam gi pothok season na raga sautuk sabagi sanabi masi ko makaya singa sina hanuba hanubi gi leng ba phabado admai tawdana ai khoi se isani isada thajaba thamlaga isagi lainga lol akan ba ma leiraga mapangal kan ma legal lol ma semaga isagi phurup ki mapangal kan kan laga ai khoi yong sing se lisai par ga tan ban maina ai khoi tan ki ga di hai bu ne ma hali bisu ai khoi na sai su hai khre ai khoi kham theng na mi pal tang le